karigino central government amasung central force na Meetei siga asuk jamna watningi ba Meetei gi asuk jamna moine sep tanja jenga nong churbauna handagagi Meetei si amatang di phage Meetei si amatang di phuge ge mato mong da moine ngaidna leib se karigino nokna Aikhoi mayam gi tamak thawai ka thoki ba akhoi gi icha athauba se akhoi huji phamnai ba cho sang mayam kaubira ba khangde karigino hairagadi huji central force na changa ga Aikhoi gi ibung ipa khungak pa amasung akhoi icha mayam da huji changchalaga Meetei khunda coming operation tawni aina tawriba central force na huji nong chura phawna chattaga gi lep na ngai na leiriba se as video ma cham tang engmina gi si makha ta na wafum ka tang thamjage nong chu tika tana taraba lok su yam thungi ba khoi ai se adu se gari se dum lak tu gi dum taw leire ba hallo ya de asuk kana nong churba sibauna central force singina Aikhoi gi Meetei bung ipa phage Meetei khunda ot kena lumdana leptana ngaidana leyaba akhoi Meetei sibu asuk jamna moina otningi sa akhoi Meetei sibu asuk jamna moina nungsidri se karigino ba central force mayam changa ibase central force changa ibase ase se akhoi achobo bo phamnai ba mayam leiri ba mayam se thopi raga amutang di protest to biwa ba kuki gi minai refugee sing do moita su tawriya ba ima mayam na ngasi Kiam wana nong marak siga icha mayam na leiriba lup ki ichirang mayam na Manipur kaiba yaroi na lauriya ba Pari mom channel sibu yengbiriba mayam puna ko ikai khumnajari ngasi muka video ma pura ichinau singe afumda afum khatang thamjage na video ma pura lakchare kaino ichinau mayam hoji central force singina tawriba mato mawong se mayam puna mongsu loina ureba ado nongchu asukana nongchu ba sibauna moina chattage gi Meetei masa phage Meetei masa se moina Meetei ima Meetei heba Meetei se moi otning ba moina phuning ba moina tage skapning ba moina aduki matik maran sining dana karamba mikup tanja amatang phangadi aina lumna sep jeng dana ngai na leiba se ado asigumba mato mongda nongchu ba moina handage leise kuki khulai paiba singna chatlaga kuki khulai paiba singna mafam da landari base asigadi moina punna leibagi video mayam ama viral chatna urabane ba ado Assam rifle ki gari da moi gi chengcha puba video viral chakharabani Assam rifle na kuki nupi singda lale haina haiba adu viral chakharabani Assam rifle na moi gi kuki gi church tara kaino moi kuki gi sei sakmina ba viral chakharabani kuki nupi singa Assam rifle gi moi gi CEO ra commander ra kanano aduga su isei sakmina ba aduma su chatkharabani aduga asumai kuki ga Assam rifle ga yana bagi video se adukki matik yamna masing laitana viral chatlabani aba ado hoji akhoi central government na thajana iba Assam rifle jing akhoi state government na akhoi state ki government na Assam rifle jar asuguma thabak tawre haina Assam rifle se akhoi na haijan manate mayamna so loi urabane ba asi akhoi pamjadre na akhoi gi leiriba Manipur gi Meetei masa akhoi Manipur gi yellow mi mayam sana Assam rifle se pamjadre hari bise karigino bise state government amuktang ni miang changjal laga state government na central government da asi wafam se thambam thok tabra se khajik tang di khanjan haningi ba karino taunari bise ima mayam na ngasi nong marak thoga wantha ni ima mayam na chelaga honari ba asuk nongsa sagar siba angang kaya na ngasi rally ne chatliya ba asi kana gi tamaktano video siga akhoi na su ngasi thoga akhoi na thamjari ba wafam se chakpatagi nungai tabagi akhoi na wafam se tholakpane ba ado lanpham da lan thengnari ba ima mayam na ngasi kappi ba mai gi mayum da masa halaktabagi chaina khang ba mayam si marakta amukam hojinga muk nauna haujiga mokamuk nauna Meitei gi khunda changa ga kombing tawni hairi base Meitei gi khunda ngasi Meitei amatana central force singda central gi laiba mi singda karamba otpane ba tawgara ge ba kari gi no kombing tawdori base kari gi kombing tawdoino ba kuki na open tawrei ba challenge mayam do khani mamang su kuki da Assam rifle ga kuki ga Assam rifle ga kuki ga punna kuki na Assam rifle da noina akhoi kuki da kapakpa chairakpa tawraga taraga di noina thawai launi hai ga video ba viral chakhibani aba aduguma matamdugadi leiriba central gi acho sang amasong akhoi gi huji state ki leiriba acho sang sing sina tawriba se karino ai amu khanda bite ge gi hangatna
hanggatna central force la Meetei da namdhanaba Meetei da otnaba nainaba Meetei gi asoiba kadom da leige na koi thi na kupsen sena koi pan na biri se asi se amuktang di akoi gi leiriba Meetei acho sang mayamna amuktang di asi gi mayokta awafam ama khatang su thambiroba central force na ngasi tawreiba mato mowong se akoi gi Meetei praja akoi gi yellow mi mayam se da yaraktriba se maram ama di leiramgani karigino ai samta khandabi waina central government na wafam amani khatang di thambiwa ado ichinaw mayam ne hena khangi bani hojik sahi helaktana awana tariba ibing upa mayam aduga akhoi gi Meetei ichinaw mayam na ngasi Meetei ichinaw na mayam na ngasi relief camp da leira ga atuki mati wana leinari ba tanja siga nomo gi nungai bagi mami lakadra nomodi nungai rakani ko waina khallaga अखोई की हाना की मतो मोंगुम इसा की युम दा हल्लगा अखोई से नुंगाई जाय फरखिनी नुंगाई जाय फने लेरखिनी खल्लगा लेनरी बनेबा अदुगा अखोई की हुजिजिक लेरिबा लेंगाक तसो अखोइना थाजबा अमा थम्मगा लेरि बनेबा अदो ngasi की मतो मोंग मैम से उसलागदी अखोई की थाजबा से करिनो अखोई की थाजबा अखोइना लेंगाक त थमद्रिबा थाजबा से करिनो बा अदुना हाइजगदबदी अखोई इबुंग युपा अखोई खुनगाक पा लेरिबा अखोई इबुंग युपा मैम की अखोई लेरिबा Meetei प्रजा मैम अखोई की लेरिबा येलो मी मैम ngasi thoiba पीस अखोई ngasi thoiba रैली मैम से असिगे सिगा असुम अखोई इबुंग युपा खुनगाक सिंग सोकलागदी क्यामुक चावबा इरांग थोलकनी हैबसे मैम नसो असुम खंगमनी अदुना हाइजगदबदी हुजिक लेरिबा अखोई की अचो सांग मैम यफमदा अमुकसो हना पारी मोम चैनल ना इकोक नोंजरी अखोई की हुजिक मणिपुर थुगाइनगी होटनरइबा कुकी की मतेंग तौरी हैना वीडियो कया वायरल चक्रीबा सेंट्रल फोर्स असिगुम्बा मतो सेंट्रल फोर्स सिंगसेना लागा अखोई मणिपुर मनुंगदा अखोई Meetei इमा सिंगदा अखोई Meetei इचनाव सिंगदा उसित थवैदबे मतो मोंगदा तौबसिदी तौहनजनिंगदे असि अहमजंतंग थमजगे अदुना अचो सांग सिंगदा अखोइना ताकचगदबसु नचदे तौतबु Meetei इचनाव सिंगना वारकपदा Meetei अमा ओइना अखोइना तुमिना येंगना लेबसिदी अखोइ ngamde अदो ngasi पारी मोम चैनल ना इचिनाव मैंगे होंदा थमजगदबदी अखोई इसाना इसा कल्लगा इसाना इसा की तमक्ता मायोक अखोई इसाना इसा खोलाव लाउरा थोप नत्रगदी अतै कनामदा सेंट्रल गवर्नमेंट दा खंगदे अखोई सेंट्रल फोर्स दा खंगदे थाजबासे सिकी अमा लेजद्रे इंडिया गवर्नमेंट दा अखोई थाजबासे लेतरे सि होंजिमा थमजगे अदो इचिनाव मैम ngasi loisanjarage video se asoiran yakiba kya lerege so ngakpi waina pari mom channel la yengbidiba mayam puna gem pham dei kok nonjari akhoi gi Meetei athauba isinau mayam puna makna yai phare ibido pakhang mana yai phare kanglai pang na yai phare ibido pakhang mana yai phare